Kumja lising chamapan marfuga tareta leiramba Langol Reserve Forest ki pakchaobadagi changdagi kumja lising ani kungama thoida chada nipu hanthakhre haina Department of Forest ke Special Secretary Home RK Amarjit fongdokre. Central Forest Division Forest Department senduna Forest and Innovation New Solutions for a Better Life Fiber Timda International Day of Forest 2024 ga mari lenana Manipuri da leiba Forest Complex ke Champa Hall da pangthokiba thoramda magna fongdokibani. Aikoin International Forest Day pangthokliba si mahusana piramlaba khudol umangwamang mangsilakliba sidagi kanshi haibagi wakhalondani. Kumja lising chamatpam marfut tareta leiramba Langol Reserve Forest ki pakchaobadagi haukiba chahi lising ani kungamathoi gi record matungina chada nipu leiramdaba thengnaki. Academician singnasu punna thabak tominaduna forest oirambadagi mangkriba lamsing asigi matangda thizinba mathau tarakle. Makoina forest ki maramda kupna thizilabadi reserve forest ki lam matau karamna mangkhibano amadi masidagi karamna ngakthokpa ngamgani haiba khangba ngamgani. Hauji aikoina umawamang asi kalhogdrabadi tungi mirolda amotpa akoibagi khallama khudol tawramboina thokani haike. Social innovation sida prasara pullaga thabu komina base si ai maruwe koi kana base prasara sumanma prasada कोई न तो जल्दी से सीनी को मतुम दा कोई न तो जल्दी से सीनी सी तहोक्तर गति हे कलोक्तर गति थाने के दुमाइना अवावा मलाकनी को है से प्रजा को कोई गति अबे सन में हम संगे बरुई का कोई न तो लोग भी ऐसे फील फंक्शनरीज होइना कोई न तो लोग दी प्रजा सल का प्रजा वाली संग मतम चा साना अडुगा फॉरेस्ट करना है कोई भी अपन मकी कोई अपन बगी तो नहीं था कलम द्रवसी कोई ईशा सिंह कुंदा generation लाखों लोग सिंह से या पत्थर वामा बीबी रखने हैं